पाउसेदी युमफम ओइबा मरोइबा पाउ खराब दे तौजरी इरिल बोंग तुरेल मपाल द नियम काइना साजिनबा स्ट्रक्चर सिंग तकथोकबा हौख्रे काइराव बिट्रगी अकोइबगी मनुंग चन्ना इरिल बुंग थोंगदगी लिलोग अरापति फावग इरिल तुरेल मपाल द नियम काइना साजिनबा स्ट्रक्चर सिंग अमसोंग लम खोपसिनबा सिंग तकथोकबगी थबक ngarangdagi chathaba हौख्रे हाइरे ngarang Imphal East District ki DC अमसोंग MP की SP की मटियंग मखादा नुतिल पुंग अहुम ताबा मतमदगी अरापति रोमदगी औरगा eviction asi chathaba हौखिबने SDPO Porompat SDO Kairau Bitra SDC Kairau अमसोंग इरिलबुंग पुलिस की OC eviction chathaba adu dasar uyaki ngasisu makhatana eviction asi leptana chathare panbaya badi SDO Kairau Bitra angom sizlem bisanuna tha asi ki taraga marida eviction asi ki notice ama thoke notice aduda tha asi ki konma thoi ki noktil pung ahum phawba ki parungda ain kaina iril turel mapanda structure sing chajileba amasung lam khopsi leba sing nam apam adu thadokadabani karigumba wafam asi indrabadi ain kaina chajileba structure sing asi makhatana notice thoktana lakthoklagani aina palle eviction asi chathaba aukhibagi damak CM N Birenna mahaki Facebook ta DC Imphal East amasung Save River and Water Body ki timbo thagat pa phongdokpagi post amanga si thagalakhe atopa pau amadana London dagi Lakpa passenger kun COVID positive Oire Anouba Virusla Thijilli United Kingdom UK da yamna sathiba amasung chandokanba makhalgi Laina Sangdokhlli haina lauthokraba matungda London dagi pairakba flight da tonglakpa passenger kun positive oiba thengnaba loinana makhoida leiriba virus adu Anouba virus oibra haibdo Thingnabagidamk makhatana test Thingnabagidamk Hatkhre makhoiga naknan leiminaraba sing thidun test Thingnaba thabak paikhatpa haukhre positive oiriba sing aduki marungda tarukna Delhi da thunglarabani Kolkata da ani Tamil Nadu da ama Punjab da taret amasung Gujarat da passenger mari positive hoike passenger sing adu sathiba COVID-19 ki Anouba strain adu oibra haibdo Thingnabagidamk test Thingnabagidamk laboratory da Hatkhre haina government ki makok thongba official na phangdokre Genetic Diagnostic Center की founder Dr. Gauri Agarwal na haike center asina Delhi airport ta COVID-19 testing tawbagi thabaga si thare positive oiba case thengnakhra matungda center asida makhatana mi chamarom test tawkhre adubo positive oiba amata thengnadri makhatana Delhi da London dagi flight ani thunglaraga da watle flight ani asida tonglakpa mi sing makhatana test tawkhigane Maragasida passenger sing asida positive oiba COVID-19 ki virus asi Anouba makhal ki Virusla haibdo chapchana confirm tawba ngamdri haina Union Health Ministry ki officer sing na phongdokle Nagalamoromda Tamil Nadu West Bengal UP Punjab Telangana Chhattisgarh amasung Kerala da UK amasung European country sing dagi aukiba numit tarani asida lakhiba mi sing thiba haukhre India government na garang lauthokiba matung inadi UK da Anouba coronavirus strain ama sandhorakle haibadagi December kulumdoi dagi December 13 fawba United Kingdom dagi lakadaba flight sing cancel tawre ana lauthokibani India government ki order adugi matung inani thogaba amasung leibak pokpa namitta UK dagi lakpa passenger khudingma coronavirus test soidana tawgadabani ningthokaba numit ki ahingda Bharat ta thunglaraba passenger khudingma ki positive sample sing National Center for Disease Control da makhadaba test Thingnabagidamk tharagane Anouba technology sinaduna nauna phangliba strain asi positive oiriba missing asida yawra haibdo yengsin madura vaccination tawbada kari tawba yabage haibdo khangdokpada asoba mateng oigani hainasu Agarwal na phongdokhe Nagalambaromda nongmanini sida RIMS OPD hanggadori pungkun mari gi marungda mioi kontraga mapan positive oighe Numit Karnigi Mamangda Manipurda COVID positive oibiki sang antharakbadagi RIMS amasung Janims ta ana thingduna lakhiba OPD amasung operation theater sing hangdoktuna outpatient sing yengnaba amade mahusagum operation sing honaba thorang tawba haukhre panbaya badi official oiba record ki matung ina haukiba pungkun marigi manungda mioi kontraga mapan COVID-19 positive oikiba loinana laikidaba amata yaude arangsu laikidaba yaukide State asida COVID-19 action bangambagi phibam lakpaga loinana Regional Institute of Medical Sciences RIMS ta hanmaka emergency ki oipa anaba khaktang layenglabadu atuba matamda regular OPD amasung regular OT haugadore Saga Express ka wari chanabada RIMS ki director Professor S Hantana hai nahanmaka emergency ki anaba khaktamak layenglabadu naminini humni ki manungda OPD hangdokpaga loinana normal operation tawba hauragane OPD hangdokpaga loinana normal operation tawba hauna warep lawre haiba wafam thamladun director na hai anabagi bed
luna hanba sanitize tawbagi thabak chathari COVID-19 ki oina sinnaramba atei ward sing loina toklaga surgery ward khakta da COVID ki oina sinnaragani haina palladuna surgery ward ki anabana atei ward sing da sai thoklaga thamlagani haina phongdorakhe flu clinic ka psychiatric ward ka tongan na khaidoklaga psychiatric ki anaba sing normal oina layingba hauki patha ani ahum sure haina palladuna director na hai PMR amadi radiotherapy anagumna thabak tawba haukhre COVID ki oina sinnanaraba phamung charirom khaktuna thamnanaba wafam leibana madu thamnaba honarapada space jamna lawi aiba wafam su director na phongdorpaga loinana COVID vaccine laklaga OPD amasung normal operation hangtokna wafam khanarambani adubo COVID vaccine lakpa oiraroi aiba wafam thamlakhe leiba kasigi oina jamna thuna COVID vaccine puthokadoriba asida ahanbagi priority the vaccine kapthokadoriba asida RIMS ki oina student sing yaurga punna mioi licing ahum samgaronggi database semlaga Ministry of Health and Family Welfare da Hatkhre aina wafam RIMS ki director Professor S Hantana makhatana phongdorakle amarom da James Hospital ki su athuba matamda OPD hangthokpaga loinana routine officers sing hanagumna chathana pu porib lauba leire aina James ki makok thongba officer amana phongdorakle adumoinama COVID ward sing hongdok hongjin tawba amadi ana sinrambaning thina sanitize tawbana chingba matam khara lawgadabana thenglabada lakliba mathangi chahi 2022 gi January thagi ani suba sayul soidana hanagumna thabak tawna thabak lokhatpa haure haina official aduna makha tarakle dana Nongsa anina chahi taraga tarit ki Nupimacha ama Hatkhre Gujarat ki Sig Somnath Social Forest Division ki officer sina phongdorakhiba amagi matungina State Dadugi Junagadh District Manung Chanba Khongkang Amada Masagi Seitara Tarit Kaktangari Nupimacha Ama Naha Oiba Nongsa Ani Changduna Akiba Panglaba attack Tawduna Hato Pikre Haire Thoudok adu Banthari Taluka ki Manung Chana leiba Dan Folia Khongkang da Thokibane Bhavna Bamniya Kaubar Nupimacha aduna Maki Masumdona Thokpa Mioi Amaga Loinana Nubidagi Pungbapan Makairum Tarakpada Makhong Hamniglakpadagi Labukta Chenthok Lubada Leibak Thiba Thoudok adu Mayok Nakibani Haina Forest Division asigi officer sena phangdokhe laikhidrabi Nupimacha adu nobok thamba Gujarat ki Dahod district ki Singbat taluka ki manung chana leiba method village dagi honglakibani su haire Magna Junagadh district ki manung chana leiba khongkang aduda maki mamaga pokminaba mamagi jumda lawi singu ga mari nainaba thabak suna bat lakibani haire ahan boina bhavna ga mapan thokmina rakiba rekha na Nongsa ani adu urakpadagi marak nakna leiba isingi tanki amada chongthage Lordfam Khangdar Lehoriba Bhavna da Nongsa sing aduna Chongsilaktuna Mahakbo Hatlaba Matungda Manak Nakpa Pham amada Chingduna Puraklaga Mahaki Haksang Tangkai Amasa Thokibani Haire Forest official sing the Pau adu tabadaki Nupimacha asibu kannadabu khonakrabasu upai lekhide official sing aduna Bhavna ki Haksang Tangkai amaka phangbangamke official sing aduna Bhavna ki Haksang Tangkai amaka phangbangamki haina Gir Somnath Social Forestry Division ki Deputy Conservator of Forest Oire Usman Nanabatina Phongdokhe Maragasida Yamna Nungaitaba Thoudok 1da MP gi extend manga Sire ahum Sokle Madhya Pradesh ki Sione district car ama khamdan leiba oil tanker amada thamjin badagi imung amagi mioi manga sikibaga loina atopa ahumna Sokle hana police na ngasi phongdokre police officer amana phongdokpa matuk ina Thoudok adu ngarang nubidangora Sione district ki Bundon police station ki manung chana leiba toll plaza amagi manakta thokibani Magna Haiki Kamdan Leiba oil tanker Ambada Thomjin Baduda Kardu the Tonglap Imung Amki Maga Kodak Sibaga Loinana Atopa Hum the Soke Like Dressing Aduki Manung Nupi Hum Yauri Haina Pongdok Laduna Magna Haiki Asok Passing Adu Manak Pada Leiba Hospital Amada Pukatkhre Messi Miran Nang Leba Imung Adu da Pradeski Baransi Dagini Amasok Makoi Bengaluru Tamna Pagi Lambida Leibak Tipa Thoudok adu May Unakibani Haina so official Duna Pongdokle Nagalamarom da Britain da Anouba coronavirus Thingnabagidamk Middle East leiba leibaksing makoi ki ngamkhei sing Thingnaba Chensinnakhre Handak Britain da coronavirus ki Anouba maung ama Thingnakibadagi kiduna Middle East leibaksing ngamkhei sing Thingnaba Chensinnakhre Maragasida Middle East da COVID-19 nabami ki masing yamna thuna henggalaktun tarki da ningthauka numita anabami Anouba dising taranga baban chamba chumna hum Thingnakhe Britain da coronavirus ki tongan bamo ama Thingnakhraba matung Israel ki coronavirus cabinet leibak asida Israel ki mina tabami top sang bathingna bani thauka ban bita warep laukhre athing basing adu jum sakai sunamit taki chanaba hogani haina Israeli prime minister ki office na serol amada phongdokhe Saudi Arabia da mangjona na nongbaising bita international passenger flight punambak suspend tawkhre
Iran, Jordan, amasung Tunisia da ngamkhei pumthing thingpadi leitri adubo ningthaukoba nubita Britain dagi nauna flight sing pairakpa Thingnabagidamk. Britain da thoroklib Anouba virus asi chada 1da henna Laina Sangdokhlli yai haina British Prime Minister Boris Johnson na Thakjudumita Phongdokhe. Aroiba da content sing asigi maroiba pau khara asi pau damjariba Manipur Local News YouTube channel amadi Facebook page asidagi yengbi bupram pothagajari channel asina tumda kanarabadi subscribe tawbidribasingna subscribe tawbiramu loinana like and share tawbusu kawbi gadu punambapo amukana thagajari.